Economic blockade ki waroishin puraknaba goodwill mission for peaceful coexistence na UNC ga nagadori. Electoral roll ki asoiba semdok trabadi lakliba Mikhal boycott tawgani haina saitu kendra ki kulgi mingthau sing na Jackson Ward thamlaki. Republic Day naksilapag iroina na thokaningdaba thodok-sing thoktanaba Manipur Police na mafam kayada thiba humbugi thabak leptana chathari. Taruk suba SSS Manify Award tanangi saktam nungsiba Helena Best Film, Radium namna Best Male Actor amadi Marina na Best Female Actor takray. Amasong Manipur Polo Team ani suba Manipur Statehood Day Women Polo Tournament tagi laithore. Member Krumzari dom yang virus Impact News ni Prime Time Manipur News Bulletin dai khaidam jante sida huje pungja si faubugi marba pausing mayam da pizari. National Highway Singda Chathariba Matam Kaktaba Economic Blockade Handoknabagi Matangda Central Government Yauna Manipur Laingakna United Naga Council ga Thasgi Kulgu Humdoida Wari Shananaba Lokalakliba Taurangbu Goodwill Mission for Peaceful Coexistence na Thagat Fongtorkli. Loina UNC gi apam pamda Khangdoknaba Unarugani Hainasu Fongtorkli. Chingmirong da Laiba Adam Jati Complex da Paumi Singa Unabada Goodwill Mission for Peaceful Coexistence ki convener Ningthauja Lanchana Haikibada Mamang Chahi ki December kunga tarettagi hauna Goodwill Mission na Economic Blockade ki matangda warishin puraknaba India government da wari shanaba wari shananaba taksinba haukibani. India government na wathogasigi matangda state government ki tawfam thokpa thabak hairaklabanina nakal ahum gi marakta wari shaduna miyam gi awaba kokhanaba hotnabiyo amaromda economic blockade na piriba awaba kokhanaba goodwill mission gi mihut kangbu amana ngasi ayu governor Najma Heptulaga unarure mahaki maikaidagi nakal ahumna wari shabata angamba mating pangani haibagi thazaba pirakle haiki akoi yamna thuna United Naga Council ki leaders in udarakanda hai wafum sida kalmaina khanbi bage kari opinion lei bage haibado koi wari sananaba akoi yam thuna unanaba sem sajare marak sida ngasi ekoina state ki head of the state oi BDB Nazma Abdullah governor of Manipur ga Ungtara mathoi makhai dagi ekoi se 30 minutes chutna for around 40 minutes kumbai koi se wari sanajabani UNC na chathariba matam kaktaba economic blockade asina maram oraga lakliba tramathoi suba Manipur Assembly election asida chawna chaitheng pigadori. Minister of Home Affairs, Government of India dagi fangba yamna thazaningai oba pawgi likhun amana economic blockade asina maram oiduna Manipur gi Assembly constituency humfugi manungda kuntra gidi Mikhal pangthokpada apanba ama oibatanatana constituency sing asige polling station singda mathau tawgadaba polling personnel sing amadi security arrangement da achauba apanba oigani haibagi wafam khangan khiba laire hairi amaromda custody de laiba UNC gi luchingba anibu thadok blockade asi thuna lotion hanba yanabagi khudong chaba laibra haibagi matang da su state government ki firep oina laibaga sigi laiba law and order law na wayan bada athingba piroi haibagi mayek sengba firep adu chief minister Okram Ibobina Union Home Minister Rajnath Singh ga ngasinamidang wairam unabada thamlaki loidana chief minister Okram Ibobi hayeng Imphal da tholnagani hairi hauzik oiba Manipur gi situation asina ahongba leitaba tarabadi taramathoi suba Manipur Assembly election asi tangai fadana pangthokpa yanadaba Election Commission of India ishaina karamba firep laurakadagi haiba tamba ngamdri Chaliba chahi English ni taraga tarit ki anoba electoral roll form wada yankai mathoi site to Assembly constituency gi oina aranba kaya yauriba si atuba matamda mari leinaba singna yengsin bidrabadi lakadraba general election asi boycott chawgani haina site to Assembly constituency gi manung chana leiba tungan ba khul singi ning thauna khangalakli ngasi Manipur Press Club ta site to kendra gi manung da leiba tungan ba khul gi ning thau taraga manga ronga paumi sing unaba amada ning thau singi mahut sinduna Manamjang Khulgi Ningthau Village Ship
Lithang Kipgenna Haikibada Noun Electoral Roll da Ming Chanaba Che Chang Suna BLO gi Kutang da Pisin Kibasing Electoral Roll Fongda Yaurok Taba Kakta Yaurokle Hairi. Loinana Chahi Sudriba Mioy Singh Photoga Minga Chana Daba Kulda Laitaba Mioy Kaya Anov Electoral Roll da Hablakle Haiki. Mahakna Makatana Haikibada Kangpokpi Sadar Hills Autonomous District Council Amadi Journal Education Officer Kangpokpi gi Makada Saito Assembly Constituency 51/62 Loiboy Kunau UJB School Kauba Mahi Tampam Amata Laite Adubo Hairibe School Asigi Mingda Sasinaba Certificate na Electoral Roll da Ming Chanba Kayasu Yauri Haiki Hiramasgi Matangda CEO Manipur Yauna Marilainaba Singda Aiba Che Piduna Kangan Kare Karigumba Hiramasgi Matangda Atuba Matamda Mityeng Changbi Drabadi Election Boycott Taugani Haina Manam Jang Kulgi Ningtau Village Litang Kipkiana Fongtorki Aina mi kun mukshe aina form 6 thagat le document chumba Aadhaar card na terga metric admit card si yauna aina document si siengna thagat ba matamda ai khun de jamba phaw habire aduga new kai thi man bi ebe khun sida summary division handak amuk khak da chahum ma hap aduga chahum ma hap pa matam sida akhoi gi nil oire ga ma khoi da chahum hin hap pa si kari gi no khuri bok se mi trani thoi muk mana apply to bu matam da part number di hap pi rak draga new kai thi man bi sida part number 1 sida loina ming do da changre masi gumbasi election commission na ikoina masi asingba to view Lakliba Tramathoi Suba Manipur Assembly Election the Nationalist Congress Party NCP ki ticket ta Mikhal Thengnaning ba candidate singna party sigi Singzamai supermarket ta leiba office ta gi form lawduna Lakliba January kuntra faw gi manungda thazilakpa yagani haina party sigi chairol amana khangalakli nakalabramda Manipur National Democratic Front MNDF ta Mikhal Thengnaning ba candidate singna mirep che lawbugi Matam Lakliba January kuntra fawba sangdokle haina MNDF ki chairol amada khanglakli Lakliba Tramathoi Suba Assembly Mikhalda EVMS VVPATS proxy voting amadi security gi matangda district election officer Bisnupurna Sinduna presiding officer amadi polling officer singi oiba numit nini chupna chatrakpa ahanba phase ki training program ngasi loishin kre haina chairol amada khanglakli Republic Day numit naksilakpaga iroinana Manipur Police na thokaningdaba thaudok thoktanaba chaksal thorang lokhatpo ina thibuhumgi thabak leptana chathari ngasisu Imphal West Commando gi team amana thangal kaithel gi dharamsala da thibuhumgi thabak chathaki Imphal West Commando gi SDPO operation thangkhochon haukipna luchingba Makhataba officer sing yauba team amana dharamsala gi lambi da pochai leiba lakpa amadi leiramba mioi sing masak khangdoknaba check tauki nupi nupa yauna check tauki aduda masagi saktak che puthokpa ngamdaba mioi tragani thoi city police station da makhatana masak maming khangdoknaba puki Kaithal Manbi Mahakabui Namching Khulda Manipur Police ki team amana thibuhumbi ki thabak chathakre thibuhumbi ki thabak adu Republic Day naksilakpa amadi National Highway da hauzik laita daba ama leiriba asigi chaksal thorang lokhotpo aina chathakibane ngase ayuk pung tara taba matamdagi Imphal West ki additional SP operation Dr. A.S. Ibomchana luchingwa Patsoi Police Station ki OC yauba team amana khul adugi yum changduna thibuhumbi ki thabak adu chathaki Thibuhumba da chingnaningai oiba mioi ama fagat ki farba mioi edudi NNCNT R da rank wang na leiba jangdai pau kamai atupming Dominic chahini fughumdoi awangkul khunjau part 1 da leiba mioi ni hai Republic Day gi mangoina na lokhatpa chaksal thorangi sarokam oina ngarang numidang pung mapanlom tabda Patsoi Police Station gi OC na luchingba kangbu amana Maklang area da frisking Taubada Maruti van amada purakpa DIC liquor liter chamri rom fangat pangam kre haiba DIC liquor sing asi Imphal West ki manung chanba Tairen Pokpi maning leikai dagi ning thongzam yumzau leima chahi yankhai ga mari mapuroiba ingocha kaubi nupi amana purakhibani fagleba liquor sing excise department da khusina kre hairi Lakliba Republic Day asiga mari lainana ngasi numidang ngasi nungthil Bisnupur district ki manung chanba Kwakta ward number 9 da police na combing operation chathakre additional SP Victoria gi medeng makhada chathaki operation aduda mioi chani rom verification chathabada mioi mari makhata na wahang pahang taunaba police na lokhat khre hairi
Manipur Police ke tongan ba commando team na mafam anida thibu humba NNCN IM amasung UNLF ki bell out ta leiba mioi amamam fagat khare Republic Day naksilakpagi mangoina na Thawal commando na ngasi pung ani makhai taba matamda palel amasung tuishimi Kaitel da thibu humba ki thabak chathaki mioi cham gi yankhai ro masak maming khangdok laba matung NNCN IM gi bell out ta leiba mioi adu fagat kibani Kakching supermarket ta su mafam adu question duna thibu humba ki thabak chathaki mafam adu da nupi nupa yaung na mioi chahum lom amamam ta oina masak maming khangdokhi thibu humba adu da UNLF ki bell out ta leiba mioi amasu fagat ki hai Handak state manga ki pangthokadriba assembly elections singasiga mari lainana Popular Front of India ki National Executive Council ki mifamna leibak miyam na wakal laina amadi tunglam chat ki dama khallaga isha ki mamal yamlaba vote adu thadabiu haina Popular Front of India Manipur state na thadropa cherol amada khangalakli pathang sai the break amlos ge Manipuram de malangi tonga tonga be ipau singaloina nai koi break ti gam tunanjor ke impact news meeting ta thon review Touch the pinnacles of success for your children. Get enrolled to one of the finest schools in Northeast India, UNESCO School. Excellence in Education. Yumanung application ki mapung phaba solution pir ba Durasign G6 seasonabio. Durasign asi Tata Blue Scope Steel Limited ki flagship retail brand ni. Durasign liner ki khudong chaba sing di yumanung ge matsung mapan ki application ki khwaidagi yang ba phanglang kup na ba. Yan thaba siling amasung phaklang khaidok na bagi rai lai ba solution pi. Panel sing ado phai ba amadi chap yung ga mai ka install to ba yai. Durasign Tata Blue Scope Steel. Abema, nang natamibi school IPS hai tu yam chekshi lifai hai nei kam do gine. My school is a quality-based English school. It has very competent teachers. They are highly qualified. The principal of my school is a strict disciplinarian. He teaches the student in higher classes. Hai ma aisa di IPS ki boarding the lerub dagi English ki command so phajna le re, lyrics so am hai re, personality talent so phajna le re na. To speak English is compulsory at a school and boarding. I have the habit of speaking English all the time. Adom ki angang singbo Kanchipu da leba IPS haibada Impal Public Higher Secondary School da ming chanbio loinan afaba bahiroi. Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Bulletin asig makata pau singaloina na break ki matungda mayamba mukana taram nokchari chahi asigi khwaidagi faba Manipuri film nangi saktam nungsiba helina oikre loina na film asigi director O Gautam na khwaidagi faba director oikre Nupagi khwaidagi faba actor gi manana Ready Yumnam amadi nupi gi actor gi manana Merina na fangbangam kre Saite Seva Samiti Kakching amadi Film Forum Manipur ga khusam naduna Kakching Yumbi Macha High School Ground da pangthoki ba taruk suba SSS Manifa 2017 gi saruk ama oina award sing asi ngarang yan thokibani Manipur University of Culture ge director professor Naurem Khogendra Saite Seva Samiti Manipur Kakching gi president Yengkhom Dhananjoy Film Forum Manipur gi chairman Laimem Surjakanta yauna miyoi kayana saruk yaduna pangthoki ba thoram aduda Neta Irawat Lilaroi Lifetime Mana Sumang Lila Neta Irawat Lilaroi Lifetime Mana Manipuri Cinema Maipak Shana Hal Manipuri Jagoi Lifetime Mana Yauna Tungan ba mana kungamari ngarangi thoram adugi sorokamoina yanthoki Saite Seva Sidi Samiti Sidi akoi yamna leijataba sangsana mani tungan ba Sumang Lila da Ade cinema da thawai yawa donor singna katpirakpa khara du akoina yamna wana kachabani tasengmadi state level da sumaina pangthokpa thoram masidi government na mateng yam chauna toragadi akoi sidagi hena chauna yam phajana puthokpa ngamgadabani masi akoi tohonjaningi matung tarakpada government na masida miyeng changmiraktuna masi film award si puthokpiba tawbiba amadi akoi gi film gi lambi sida khara hena mapung phana afaba film puthokna ba khonberakpa oisnu haibis thamjari Peaceful coexistence haive hiramda nongmagi oiba khana nenamagi thorama mapang thokre thoramasi Sangpunglong Youth Development Committee Khoiroma amsung Manipur Peace and Integrity Mapi Council na puna khusamnaduna Ukrul District ki manung chana leiba Chakhama Phungton Khulgi Community Hall da pangthokibani Furuk kayagi mioi singna saruk yakiba mifam aduda Furuk Masel gi marakta nungsi chanaba purakna ba gidama Yaripok and Salungfam
Sangpunglong Area Inter-Community Peace and Development Committee haina mingthonba committee amsu semki ngasigi thoramadu da saruk yakiba wangloi singna lining laisholgi khenaba leirabasu frup singna maraibak nungsibagi ihulda nungsi chanana punna hingminasi Manipurgi miyam da singnar pokhudimak amat oina punna thengnaminasi amasung haukiba puwari sing kauthoknarga lakadoriba punsi asidi nungsi chanana leminarsi haina phongtoknaki Milana Sinduna Moidangpok awang laikai da leba community hall da maitai mayek takpi tambibagi thoramam pangthokre Directorate of Language Planning and Implementation Government of Manipur gi sentang makhada Milana pangthokpa thoramadu da Milalgi Luchingpurel TH Babulchan Mitaina hauki bachahi ing sok lishing ani ga taragataruk ki December 13 dagi hauduna nongpok pana Imphal East ki saruk ama oina top khongnang khongda maitai mayek tambibagi thoram pangthokraba matung nongchup pana Imphal West Lamangdong pana amasung Thawal pana dasu laikai amasung club members singi mating lauduna thoram asi chathari Youth Guide Club Moidangpok awang laikai ga khusamnaduna pangthokiba thoramaduna Babul Chana makataraduna hai lamdamasigi mahiroi singda natana mama mapa oiriba singsu ishagi iyek hayendaба yade haibagi pandamda chatharakpa thoram ama oina mapalamda khundaduna laikhraba maitai singidamak maru oina Assam Tripura amasung Arunachal Pradesh da lairiba maitai khul singda chatuna maitai mek tambibagi thoram pangthoklagani haina Babul Chana phongdokhi thoramadu da athubi mitunglen oikeba Directorate of Language Planning and Implementation Government of Manipur ge Director Laishram Mahavir na hai ing sok lising ani ga taraga tare taraga nipan gi anoba subject oina class 12 loiduna graduate Taugadoriba Mahiroi Singidabang Manipuri Language MIL subject tagi maitai mayek olagani haina phongdokhi Akoi ujijik angang singdi summatham gathang tamaktana 12 class yaure maroina hayogdriba guardian sing leriba ahalaman sing asi ayamana mitai mesi hayogdre maramaduna hayogdaba mayam asi hayognabagidamukta Language Directorate Planning and Implementation Committee amsung Milan ani sika kusam naraga Lekai da leriba club singa kusam naraga hariba lemna tambibagi mayaki program sitejabani tamhudaba yadi haibagi wakhalonda punna haiminabagi matang adu yokselale aduna hariba khungjang asida mayam khudumangna sogatpiu All Manipur Village Defence Force Welfare Association gi demand lakleba January kun gi manungda thabakta onthok pidrabadi camp duty natana ROP General Election duty na chingba mapal gi duty amata yaudana ba warep laukre ngasi Manipur Press Club ta All Manipur Village Defence Force Welfare Association gi oiba mifam ama famduna duty yaudana ba warep adu laukibani haina association asigi President Laishram Devana Paumi Singh Unabam da Fungtorki Mahakna Haikibada Vidya personnel Singi Thagi Tolob Hapkat Pinaba Kayara Khanna Haija Krabasu Mari Lainaba Singh na Vidya personnel Singi Demand Singh Nathairaga Thambiba Si Laibakti Bani Haiki February date 20 boki manung sida sarkar na hojiki paisa khoi da hengkat kani hai ba paisa ji happy dragadi date 20 gi matung dagi di khoi board mamang da handaki taramatoi suba khoi gi assembly mikhanji khoi boycott pura tawrani aduga duty khoi chatpa yauroi Manipur da leriba BDF lising taraga yankhai sina karigumba khoi board duty chalamba thogadi madugi mathakta khoi association na lokholakpa thaba khuding makta masa masa na daita pugodobani haba sima thamjage duty tho uyade natraga disengage tawgoni har ko matamda khoi BDF khoi leriba khoi lising taraga yankhai leriba BDF singje pulap loine kaktat piro ha Haukiba January taraga humdoida Saubung Khokta ka amana thomlambada miyoi ama sire loina ahum amana asokapan nangkre ka thaurakpa miyoi adu chen khibadagi ngasi fawba thiba fangdri hairi laikhidraba miyoi adudi saijang awang laikai dagi sarang them sotin athoming mangal chahi kun kanithoi apokpagi ming kauba kawi hairi loina soklaba miyoi aduna laikai adumaktagi waikhom Janice amadi chabungbam ranjanne Thagosigi matang da JC ama sengkibaga loina ngasi Manipur Press Club ta Paumi Singh Unabam da JC gi legal advisor Tera Singh Talemna haikebada thagdok aduda asi ana yaurabadina masak maming khanghodraba angoba machugi ka thauba miyoi adu miyoibagi minungsi yengduna changbiraknaba appeal tawki Mi masirabnina hek changjalakpa ngamdabagi akiba khudong chadaba khara leiramgani haibagi akoi chapchaba thajaba leijaba haitare adu hujiksi akoi GSC sima labanina magi adugumba nungaitaba adu kari tawrakadage kamai tawrakadage akoi khangna chanaba leitabanina maram moraga haina changba ngamdana leirama poto madumadi kokpiro adu hujik GSC semamina club oiro aduga maira paibi oiro any saijang village authority gi tawraga machida contact tawiraga ma kaimna safe side
ꯀꯩꯝꯇ ꯑꯁꯣꯛ ꯑꯄꯟ ꯂꯩꯇꯅ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤ ꯅꯨꯡꯉꯥꯏꯇꯕꯁꯤ ꯁꯤꯌꯔ ꯇꯧꯃꯤꯟꯅꯁꯤ ꯃꯣꯏꯗꯁꯨ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯋꯥꯈꯜꯂꯣꯟꯗꯨ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯂꯩꯖꯩ ꯀꯩꯅꯣꯗ ꯍ꯭ꯌꯨꯃꯦꯅꯤꯇꯦꯔꯤꯌꯟ ꯒ꯭ꯔꯥꯎꯟꯗ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯏꯟꯗꯣꯔꯁ ꯇꯧꯔꯒ ꯑꯩꯈꯣꯏꯒ ꯚꯣꯂꯨꯟꯇꯔꯤꯂꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯕꯗꯨꯒꯤ ꯗꯔꯀꯥꯔ ꯂꯩꯌꯦ Prime Minister Narendra Modi na paikhalakliba scheme singi matangda awareness program among asi Yai School Assembly constituency gi manung chanaliba Brahmapur Aribam Laikaida BJP Mahila Morcha ki National Vice President A Sarda Devi gi yumda pangthokre. Housing ngasi nomagi sanamagi pau mayam da pizari. Anishuba Manipur Statewide Day Women's Polo Tournament tagi Manipur Polo team Mapal Thokre Department of Tourism Government of Manipur gi miteng Makada All Manipur Polo Association as Sinduna ngarangdagi pangthokpa haukiba tournament asigi ngasi sanakiba Anishuba League match amada Hurlingham Polo Association United Kingdom na Manipur team bu Panjal Nipan Marida maithiba PK match asida Hurlingham Polo Association United Kingdom gi sanaroi Charlotte Emmy Sweeney na match asigi ahanba amadi Marishuba Chakar Singh da Panjal manga aduga Annabel McNaught na ahum suba Chakar da Panjal ani amadi Maimai JB Powell na su ahum suba Chakar da Panjal amaga chanki tournament asidagi mapal thokraba Manipur gi Panjal mari yeduna TH Tanana Panjal ahum aduga S Langlen na Panjal amaga chanki nupi gi polo team ahum na sarukyaduna chathagadar tournament asigi hayeng sanagadaba ahum suba league match amada Hurlingham Polo Association United Kingdom amadi United States Polo Association USA anina lamba tongnorgani. Model Club Chinga Makha ahum suba MCAW Prahalada amadi W Ramananda Elite Tournament ki relegate John dagi nangthokpa ngamkhidrei ngasi luwang sambam da leiba luwang popa cricket stadium da sanakiba relegation elimination ki match amada Model Club Chinga Makha na toss ngamduna fielding hana sananaba warek lauki match asida ahanba batting sanakiba crowd khamnam kaithelna apiba over kuntraga manga da wicket taret turuga ran chamgani futaruk lauki innings asida crowd Kamnam Kaithelgi batsman KS Bimol na run kuntraga ni thoi lauki match asigi ani shuba innings da Model Club Chingama Khana over kuntraga homdai ga ball mari da wicket tara mak turgar subnagi run chamga kuntraga taruk khak lauduna match asi run tara da mighty banaki match asida crowd Kamnam Kaithelgi bowler Somorjit na wicket mari lauduna man of the match ta ki tournament asigi hayeng sanaga da ahum suba plat tournament ki Champion Eliminator ki match amada TCMDC Thongsu amadi Force Ketrigao anina lamba tongnargani. Thasagi Kungama Thoidagi home and away basis ta sanagadaba ani Second Division I League Football Tournament pangthokpa horgani tournament asida Manipur gi team ama oiriba Neroka FC Sangakfam na anirak suba oina sarukyagadori ngasi Hotel Classic Grande da Neroka FC Sangakfam team asida nauna yaurok laba sanarei manga ga loinana punna sanarei kunga taruk amadi team official singda chathagadoriba tournament asida Siznagadaba Uniform Sing Football Club asina khudol tamki TH Arun Kumar na manager oiriba team asigi head coach na Give Rai Khan na oibagaloina na assistant coach amadi assistant manager na S Prem Kanta amasung K Kashi anina oiri team asigi physio na H Bikram Kumar oibagaloina na Manipur ki team asina away match ahum amadi home match ahum sanargani tha asigi kungani thoida Manipur ki team ama oriba Neroka FC Sangafam gi ahanba away match amada Delhi gi Thiagraj Stadium da HFC Delhi galamba tongnorgani. और अब द बुलेटिन से हेडलाइंस समूहना में आमदा थमसके इकोनॉमिक ब्लॉक एट की वारेशन प्रोडक्ट नंबर गोटवेल मिशन फॉर पीसफुल को एग्जिस्टेंस ना यूएनसी का उनगदौरी इलेक्टोरल रोल के असोइब सेमदोक ट्रबदे लाखिब मिकल बॉयकॉट तौगने आइना साइटू केंद्र की खुलगी निंगथौ सिंह चेक्सल वा थमलकली Republic Day naksilappuga iroinana thokpa ningdaba thogdoksing thoktanaba Manipur Police na mafam kiyada thibu humbugi thabak leptana chathari
Taruk Suba SSS Manipur Award Tanangi Saktam Nungsiba Helena Best Film, Ready Yumnam Best Male Actor, Amdi Marina Best Female Actor Takle. Manipur Polo Team, Ani Suba Manipur Statwood Day Women's Polo Tournament Tagi Lay Hore.